Good morning ma'am. Laisa fazadre je ko ba me jawab sumni balar se yam faji ko ma'am siti kadani sukhar kallani siti ko iten ga ko jeminda sa ko me ko da jeminda se ma'am sikali kali maten tawba maten siti uti mataw ke to manang matajin thala me hawa dikati hari wa ka tingam me soi se hakum ni ko me presa tin thamba soi se kara hapaga uti mataw birani adu ke di nga mathong bi ke taw na sina pa ko nga mathong birani uti shi ka na adu ke di chen chicken le ko chicken che ma ka thong bi chicken che anam chin ki anam baw taw birani to chicken ma thong ni adu ke di masum sina chingum ni ko sina i pam de ko ni chingum se ko i pam jam sauri ba ko i pam jo chingum se ma ngawrani chingum se mem kara pam mem pamenda habiram ko adi yam pam ji ko chingum se yam so hawi di pami ai mame pi hai so pami to mem sinju ma taw birani sinju sina kari hani to ning ko di kong ke non mem jawra cha ma tham me ba ko ai si na sabji na ki टमाटर में सिंपल टमाटर का टमाटर से टमाटर का जो का ऐसे वो से भी मटेरियल ना मटेरियल ना मामा को भी जमा को ना भी मटेरियल जम तो ना ना सो ना तुम बगी दे असम बना है चिकन फिले चिकन दो ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯁ꯭ꯄꯦꯁꯤꯌꯜ ꯁꯤꯅ ꯑꯩꯈꯣꯏ ꯖꯦꯃꯟ ꯉꯁꯤ ꯆꯥꯛ ꯀꯧꯔꯤ ꯃꯣꯏꯁꯦ ꯑꯗꯣ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯨꯇꯨꯕꯤꯗꯨ ꯍꯥꯏ ꯇꯗꯣ ꯅꯨꯡꯁꯤ ꯁꯤꯒꯅ ꯑꯉꯥꯡ ꯑꯅꯤ ꯃꯆꯤ ꯃꯅꯥꯎ ꯑꯅꯤ ꯁꯥꯟꯅ ꯂꯩꯔꯝꯃꯤ ꯏꯇꯦꯟ ꯃꯆꯥꯅꯨꯄꯥꯒ ꯏꯆꯥꯅꯨꯄꯥꯒꯅꯤ ꯁꯥꯟꯅꯔꯤꯁꯤ ꯖꯦꯃꯟ ꯁꯤ ꯅꯨꯡꯁꯤꯗ꯭ꯔꯥ ꯑꯅꯤ ꯁꯥꯟꯅꯔꯤꯁꯦ ꯐꯖꯅ ꯌꯦꯡꯉꯨꯁꯦ ꯃꯕꯣꯛꯀ ꯃꯁꯨ ꯑꯅꯤꯒ ꯇꯧꯔ ꯐꯝꯅ ꯁꯤꯗꯩꯁꯤꯗ ꯏꯆꯥꯅꯨꯄꯥꯅ ꯃꯌꯥꯝꯕꯒꯤ ꯒ꯭ꯂꯥꯁꯇ ꯏꯁꯤꯡꯒ ꯊꯛꯅ ꯂꯣꯏꯔꯦ ꯏꯟꯖꯥꯡꯁꯦ ꯈꯥꯏꯗꯣꯛꯅ ꯂꯣꯏꯔꯦ ꯁꯤꯒ ꯁꯤꯡꯖꯨ ꯄ꯭ꯂꯦꯠꯁꯤꯒ ꯁꯤꯡꯖꯨ ꯍꯥꯞꯄꯦ ꯉꯧꯊꯣꯡ ꯊꯕꯤꯒꯤ ꯁꯣꯏꯔꯦ ꯎꯇꯤ ꯆꯤꯀꯟ ꯊꯣꯡꯕ ꯉꯥ ꯊꯣꯡꯕ ꯃꯌꯥꯝ ꯇꯦꯡꯀꯣꯠꯇ ꯍꯥꯞꯇꯨꯅ ꯊꯝꯃꯦ ꯄꯨꯊꯣꯛꯅꯤ ꯇꯦꯟꯒ ꯃꯃꯥꯒꯁꯨ ꯆꯥꯛ ꯄꯤꯖꯈꯔꯦ ꯃꯣꯏꯒꯤ ꯚꯤꯗꯤꯑꯣꯗꯤ ꯅꯝꯖꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛ ꯑꯩꯒ ꯏꯆꯦꯃꯟꯒ ꯏꯆꯟꯅꯨꯄꯤ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯏ ꯇꯧꯔꯤ ꯑꯗꯣ ꯏꯆꯦꯃꯟꯒ ꯑꯩꯒ ꯉꯥꯏꯍꯥꯛ ꯄꯣꯁ ꯇꯧꯕꯅꯤ ꯐꯣꯇꯣ ꯀꯥꯞꯄꯒꯤ ꯐꯣꯇꯣꯁꯨ ꯀꯥꯞꯈ꯭ꯔꯦ ꯏꯆꯟꯅꯨꯄꯤꯅ ꯑꯗꯨꯗꯤ ꯆꯥꯔꯅꯤ ꯄꯥꯔꯣꯒꯤ ꯆꯥ ꯊꯛꯄ ꯂꯣꯏꯗꯅ ꯍꯧꯖꯤꯛꯁꯦ ꯏꯆꯟꯅꯨꯄꯥ ꯑꯅꯤꯁꯦ ꯃꯤꯁꯇꯤ ꯆꯥꯗꯣꯔꯦꯅ ꯄꯨꯊꯣꯛꯍꯜꯂꯦ ꯑꯗꯣ ꯃꯃꯥ ꯆꯧꯕꯤꯅ ꯏꯆꯟꯅꯨꯄꯥ ꯃꯤꯁꯇꯤ ꯏꯟꯕꯤꯔꯤ ꯁꯤꯁꯤ ꯆꯥ ꯂꯣꯏꯔ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯏꯆꯦꯃꯟꯁꯨ ꯊꯤꯟꯕꯤꯔꯨꯒꯦꯅ ꯊꯣꯛꯂꯦ ꯇꯦꯟꯗꯤ ꯆꯠꯈꯔꯦ ꯃꯆꯥꯅꯨꯄꯤ ꯄꯨꯔꯒ ꯏꯆꯦꯃꯟꯒ ꯃꯆꯥꯅꯨꯄꯥꯒ ꯊꯤꯟꯕꯤꯔꯨꯒꯦꯅ ꯊꯣꯛꯂꯦ ꯊꯤꯟꯕꯤꯔꯨꯔꯅꯤ ꯏꯆꯦꯃꯟꯁꯨ ꯊꯤꯜꯂꯝꯃꯦ ꯅꯨꯡꯊꯤꯟꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯍꯩꯅꯧ ꯃꯩ ꯆꯥꯒꯦ ꯇꯧꯕꯅꯦ ꯍꯩꯅꯧꯁꯦ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯑꯄꯥꯟꯕꯅꯦ ꯌꯨꯝꯗ ꯈꯨꯟꯕꯅꯦꯕꯀꯣ ꯑꯗꯨ ꯑꯄꯥꯟꯕ ꯇꯥꯔꯛꯄ ꯈꯨꯟꯕꯅꯦ ꯑꯃꯨꯛ ꯊꯣꯛꯑꯒ ꯍꯣꯏ ꯏꯔꯣꯝꯕ ꯆꯥꯒꯦ ꯇꯧꯔꯤꯕ ꯍꯩꯅꯧ ꯃꯦꯠꯄ ꯍꯟꯗꯛ ꯆꯍꯤꯒꯤ ꯆꯥꯗ꯭ꯔꯤ ꯍꯩꯅꯧ ꯃꯦꯠ ꯆꯥꯒꯦ ꯇꯧꯔꯤꯕꯅꯤ ꯀꯛꯄꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯃꯣꯔꯣꯛꯁꯦ ꯕꯣꯔꯇꯥꯗꯗꯤ ꯂꯧꯔꯒ ꯍꯥꯞꯄꯅ ꯍꯥꯎꯋꯦꯗꯤ ꯃꯌꯥꯝꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯍꯥꯞꯄꯅ ꯍꯥꯎꯕꯅꯤ ꯈꯪꯗꯦꯀꯣ ꯑꯩꯗꯤ ꯂꯧꯔꯒ ꯁꯨꯃꯥꯏꯅ ꯍꯥꯞꯄꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯃꯅꯝꯁꯨ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯑꯩ ꯇꯣꯠꯅꯁꯨ ꯂꯣꯏꯔꯦ ꯍꯩꯅꯧ ꯆꯥꯔꯅꯤ ꯍꯧꯖꯤꯛ
खरा खाइदो खरे मागे तोंगाना खाइदो खरे तो इचन पिगे इला हौरे से जाना सु लोइरे मारू तंगाइ हौरे कोइ कि जे हिनो मे हम सो हाउरे हिनो मे पसे हिनो मे चा सु लोइरे तो पति तागे तौबनी को संदागी दुबुब थारगा पति सु लेरक्तरे को पति खरा ताना थमगे तौबनी संदागी दुबुब थालगा से ताबदी हेके को दुम हाइजावले दुमाइ ताजरी tare lasing laitre ko na pati lasing jahagle mata aduna ta salle to mayang masigi video se so se lo shanjarage bye bye